COVID-19 dagi ngak thona balenga thamliba curfew sigi khudong sa balor ga posagi mamal wang yoli basi mari leina basini yangsen mi haina kanglai imalum na thador pasero lamada apil tarokli hauzik oriba COVID-19 gi fema sida ware haina thauna hanba tawdana amadi lenga ki SOP singangna satuna laina asi mutat pangam driba phawba thaina mine khisi haina sangnai rebi folk singer Rosie Haisnamna Impact News na phongthokti artist amo ibatan tana mahirui su oiribi Rosina yom da lengdana laiduna online class yaudana madi sai tamdra matam leli hairi Hauzik yamna kanna sathina sandorakliba laina laichat COVID-19 gi first wave loi khibagi kitang nemtha khibagi khoina suffering gi tanja asida ikang hangaudana malem asida COVID-19 second wave amu laktuna miyoi ba khunai khoibu tamthiraba mawongda thawai kya bu pikhamna hankhiba asigi damakta gi maikai dagi yamna nuai taba mayam gi awabada saru kya jari amadi kanglei pak sigi tanglaba malem sigi tanglaba mani kaya ama thawai na pikhamna khiba thawai na pontha oi khraba singi imung manu amadi daibi thawai aduna ina chigna mapugi laikolda lairuna bahaiduna agi maikai dagi mapuda thawni jari samak artist amu oi badana tana mahairoi masu oi jari banina yumda lengdana leiduna online class kya ama saru ya jaduna tamba yaba he kya ama su tamsin jari laina asibu lan thengna nabagi damakta sem saduna yumda lengdana lenga na biri bachana kanglon sing singaktuna leijari myam pumnu maksu yumda lengdana leibiduna tangai phadrama matamduma panthokpiyu haina ai maikai dagi haijari nomagi suraga chara tanjari ba mi oising amadi art profession ni khanduna thawai ka thoklaba imung manu puzari ba artist sing ai samaksu artist ama oina thengnari ba awaba sigi damakta yam thamoi sokna nuai jadaba fauje tungi yumbi oirakadoriba mahairoi singi punsi hauzik kakngawna duna leiriba sing asigi khalubada yamna thamoi sokna nuai jade tungi punsi se kari oirakani khalubada namba fauje adubo ekhoi pumnamak ware haiduna thauna handana khoi pumnamak laina asibu lan thengmina kisi akhanga hi kayana laina asibu maru phangna muthatpa ngamba vaccine hidak sing puthok yamna athuba matamda puthok piraktuna malem asidagi COVID-19 maru phangna mutkhiba oirsanu amadi ekhoina thauna hanba leitana laina asibu lan thengmina kisi haina agi mai kai dagi su haijari amadi lenga na piriba SOP sing guidelines amadi chatna kanglon sing sibu ngakna chatmina duna khoi pumnamak na COVID-19 asi lan thengmina si haina agi mai kai dagi han haijari